ngarang senjam chirang da thokiba thodok aduda mioi ani lekhidaba matung miyamna akan mamong da irang horakre Jat Regiment amadi Rapid Action Force RAF ki personnel singna Phubada Meeoi ama Makhut Tekle mioi kya na Ashok Apan Nangkhre ngarang numidang maike kya dagi hawrapa miyam gi iho adu kai Sampa Junction da Manipur Police amadi RAF personnel singna tingduna tan khaina batiyar gas masing khangdana kapki tungda Jat Regiment ki personnel sing laktuna irang adu control tawna bu khotnaki personnel sing aduna iho adu da saruk yaba mioi kya marum phajinduna Manipur Police ta sinaki ngarang thokiba irang adu da maike kya dagi hawrakiba mioi kya Jat Regiment amadi RAF na Phaduna Phubada Meeoi amagi oi thangba Makhut Tekle loinena mioi kya Ashok Apan Nangkhre soklaba khongjang loising adu Manipur Police ki personnel sing da sinaduna hospital tamna puhanki tungda khongjang loi kya na sizinabani haiba khamduna leiraba gari macha kaya amasu phajinki पट्टी में माता सब सिखवाई की कमाल है मोबाइल कहीं की दिया